Kakching, Turel, Wangma, Uyok, Chingyada, Nouna, Saba, Council of Higher Secondary Education, Manipur, Kosemda, Affiliate Tauraba, JAC-dagi ahanba session haugadoriba, Excellent Academy, Haina Mingthonba, Class 11, Amadi 12, Tamgadaba Academy Ama, Sangakri. Ngasigi thoram aduda Mayanglambam Rameshwar MLA Kakching Assembly Constituency na athoiba mitung Khomokcham Sundari Principal Excellent Academy Mayanglambam Sanaton Thabaktagi Potharaba Kha Manipur College Kakching Principal Amadi Professor Mayanglambam Kunjaraj Thabaktagi Potharaba Central Agriculture University Imphal gi Extension Education gi Head of Department Ahumna Thoram Mapusing amasung Dangmai Manglem MCS Additional Director Hills Directorate of Education na akanaba mitung oina sarugyaki athoiba mitung gi warol pireduna MLA Rameshwar na hai ngasigi chawkhalaklaba matam asida knowledge leiba haiba asina khwaidigi maru oiba posak ama oirikli wakhal lawsing buleirabadi madu sijanaduna punsida mai panganaba honaba yare ngasi sangariba Excellent Academy asina puthorakadoriba mahairoi si karambano hairagadi magi lambida thoidok hendokpa Mahairoi Putunganaba Honarakadoribani, Mahairoi Singna Yumdagi Ima Ipatagi Horaga, Mahi Tamba Horaklibani, Aikoina Larik Tamba Kaknatana, Laishushu Tamgadabani, Oja Singasu Larik Tambibagi Matakta, Laishushu Tambigadabani, Aikoina Tamluriba Mahi Adu, Aikoina Hingliba Punsi Si Tabakoina Ontoklaba Matamda, Tamluriba Mahi Aduki Mahi Fangadoribani Haibasi, Mahairoi Shinga Kauridabani Haiba Wafam Tamki.